ꯀꯨꯝ ꯑꯃꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯦꯅꯤꯡ ꯊꯥꯒ ꯂꯣꯏꯅꯗꯨꯅ ꯑꯗꯨꯝ ꯂꯥꯛꯄꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯕꯨ ꯄꯨꯛꯅꯤꯡꯗ ꯑꯅꯧꯕ ꯋꯥꯈꯜ ꯀꯌꯥ ꯈꯜꯍꯜꯂꯤꯕ ꯄꯥꯈꯪ ꯑꯣꯏꯕꯁꯤꯡꯕꯨꯁꯨ ꯑꯅꯧꯕ ꯋꯥꯈꯜꯗ ꯉꯥꯎꯍꯜꯂꯤꯕ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯄꯨꯡꯉꯥꯎ ꯉꯥꯎꯍꯜꯂꯤꯕ ꯃꯍꯧꯁꯥ ꯀꯧꯕꯤ ꯏꯃꯥ ꯃꯥꯒꯤ ꯑꯅꯧꯕ ꯐꯤꯖꯣꯜ ꯍꯣꯡꯕ ꯃꯇꯝꯕꯨ ꯑꯣꯏꯔꯤꯕꯔꯥ ꯃꯇꯝ ꯀꯧꯕꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯃꯒꯨꯟ ꯂꯩꯕ ꯀꯅꯥꯅ ꯀꯔꯤ ꯋꯥꯕꯨ ꯍꯥꯏꯔꯝꯕ ꯇꯥꯏꯕꯪ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯃꯥꯒꯤ ꯀꯔꯝꯕ ꯄꯥꯎꯈꯣꯡꯕꯨ ꯆꯜꯂꯤꯕ ꯌꯦꯡꯈꯤꯕ ꯈꯨꯗꯤꯡ ꯎꯔꯨꯕ ꯈꯨꯗꯤꯡ ꯄꯨꯝꯅꯧꯇ ꯅꯧꯏ ꯎꯐꯗ ꯐꯖꯩ ꯃꯍꯧꯁꯥ ꯀꯧꯕꯤ ꯍꯦ ꯂꯥꯏꯔꯦꯝꯕꯤ ꯀꯅꯥꯒꯤ ꯃꯐꯝꯗ ꯅꯍꯥꯛꯅ ꯉꯥꯎꯍꯜꯂꯒꯦ ꯃꯇꯥꯒꯨꯝ ꯁꯨꯝꯍꯠꯂꯤꯕ Dear viewers, ꯌꯧꯔꯛꯂꯤ ꯉꯁꯤꯗꯤ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕ ꯏꯔꯝꯗꯝ ꯑꯁꯤꯗ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯅꯧꯕ ꯀꯨꯝ ꯑꯃ ꯆꯍꯤ ꯑꯃ ꯍꯧꯔꯦ ꯍꯥꯏꯕ ꯈꯪꯅꯗꯨꯅ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯑꯃꯗꯤ ꯅꯥꯠꯀꯤ ꯑꯣꯏꯕ ꯊꯧꯔꯝ ꯀꯌꯥꯒ ꯂꯣꯏꯅꯅ ꯆꯩꯔꯥꯎꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ ꯀꯨꯝꯖꯥ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯉꯝꯖꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯁꯤꯟ ꯂꯥꯡꯗꯨꯅ ꯅꯤꯡꯊꯤꯔ ꯐꯤꯖꯦꯠ ꯂꯩꯇꯦꯡꯒ ꯂꯣꯏꯅꯅ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥꯕꯨ ꯄꯔꯥ ꯑꯣꯏꯅꯕ ꯅꯧꯅ ꯅꯤꯡꯁꯤꯡ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯒꯤ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟꯁꯤꯡꯕꯨꯁꯨ ꯃꯥꯡꯗ ꯊꯝ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ ꯑꯅꯧꯕ ꯀꯨꯝꯖꯥ ꯃꯥꯕꯨ ꯍꯔꯥꯎ ꯇꯌꯥꯝꯕꯒ ꯂꯣꯏꯅꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒꯤ ꯊꯧꯔꯝ ꯁꯖꯤꯕꯨꯒꯤ ꯆꯩꯔꯥꯎꯕ ꯑꯗꯨꯃꯛꯄꯨ ꯄꯨꯝꯅꯃꯛꯅ ꯀꯥꯎꯕꯤꯔꯣꯏꯗꯕꯗꯤ ꯇꯝꯊꯤꯔꯕ ꯂꯥꯏꯆꯠ ꯍꯥꯏꯕꯗꯤ COVID-19ꯒꯤ ꯁꯦꯀꯦꯟ ꯋꯦꯚ ꯏꯔꯝꯗꯝ ꯑꯁꯤꯗꯁꯨ ꯌꯧꯔꯛꯂꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯀꯌꯥ ꯐꯪꯂꯤ ꯍꯥꯏꯕꯁꯤꯅꯤ So dear viewers, COVID-tagi ngakthokna Sajibu Cheiraoba thauram mapung phana pangthokminasi haiba wafam asi thamjabaga loinana Numit asina tangdu leitaba ing chikpa hatna sunaba yaudaba chaukhatpa nungai yaifaba anauba kumja ama And one more, COVID lakshin mangamba anauba chahi ama purakpa oirasanu haina viewers pumnamakki maphamda Impact TV gi maikaidagi Cheiraoba gi yaifa paujel bizari Happy COVID-free Sajibu Cheiraoba.